Laisabi ama mangkhre Thaubal Moising Awang Laikai Sahi Kunmari Rom Surabi Laisabi Mamingna Resma Elias Keti Apokpa MD Abdul Bari Kaubamyo Yama Haukiba February Anigi Numidang Waidam Pung Mangaga Minute Kuntra Rom Tabadagi Mayumdagi Toki Badagi Tiba Kangdana Laire Haire Hiramasagi Matanga Pau Missing the Unaba Madang Thaubal Moising Awang Laikai MD Rafik Kaubama the Pongo Kivada Resma Elias Keti Asi Mayumgi Mioising the February Anigi Numidang Waidam Pung Mangaga Minute Kuntra Rom Tabada Mahaki Kada Changduni Yang Lubada Lairam Davane Tungda Imung Manungi Mioising the Thaubal Police Station the Satuna Missing complaint ama register taukibaga loina na police na mangli vinupi asibu thina bakan na hona rihai re Desam gi thau pugada basing wasak lau khre Democratic Student Alliance of Manipur Desam gi handak sahi gi nauna thau pugada basing ngasi utra sanglen sana konungda wasak lau bagi thauram pangthok khre sahi sigi nauna thau pugada basing adude president da mayang langbam Somorjit Mitai Vice President da Haikruzam Nilakanta General Secretary da Nongthongbam Thoithoiba Mitai Yaure Thauram aduga mari lainana Desam gi nauna khallaba President Somorjit na Desam na ngasi faubada lamdam asida quality education purang na basangsi lagliba khongjang ase hena kansin na basangsi na pandam thamle laibak ama khunai ama chawkhatpada mahai masingi tangai fadaba lai hai khe